Nasinumida wairam phongkhiba tungan Manipuri siphongsing amasung thokhiba thodok wathoksingdagi maruibi ipausing meyamda thamjari hanmada pana pauseri lakusaraga Kuki khulai paibisina phajiluba naha ani thadorakre Kuki jauna thamkhiba demand center ka yanabadagi naha ani thadokhibani kotu Kuki khulai paibisina numit tari ni rom phajiluraba mitai naha ani ngasi ayuk pung taruk rom tabada tekta kaidana thadorakre Amarom Kuki Joksing na Tamkiba demand center ka yanaba purakpadagi mitai naha ani thadokibani haina kutu na phongdokre Kuki khulai paibisina phajiluraba thoithoi amari thoithoiba si ngasi ayukam Committee on Tribal Unity Kotu na Kangpokpi District ki SP amari Assam Rifles ta kusindarakibani tungda Imphal Police Station tamna purakre Thadoraklaba naha ani physical amadi medical test toraba tungda Thobal Police ki kuthangda imung manung amari GA sida Kushinagani hari Amaramda makoi ani kari karamba condition da thadorakibano haiba sapsana khangmangamdrabasu kotugi maikedigiti makoi na thamkiba demand sing center gi yanaba purakpadagi thadokibani haina phongdorakli demand sing adudi Imphal da leiriba Kuki jau jail inmate sing chusampura transfer tawpamadi Highland Mall area da police station ama hangdokpani demand sing asigi matangda DGP na anirak phamina duna wari sanaki tungda Yanaba purakpadigi Kuki volunteer na phajinduna thamlaba mitai naha ani thadokhibani loinana Imphal dagi purakraba Kuki jo phuruki jail inmate sing sapraimana da okpani haiba wafam phongdorakhi nakalamoromda naha ani edu thadokpoga mari leina thagatlakpa video footage samada kotugi spokesperson ke sithona phongdokhibada kotu na pi hiba thajabadugi matungina naha ani asi SP amadi Assam Rifles ta khusinabani Kuki Jaugi oina misam na khut thadi haiba du ngasigi thogosna mek singale naha ani adunasu hana sem saba man mongda makoibu Kuki Jausingna ot naidi amadi masa manawgumna nungsina thambi haiba wafam su phongdokhi nakalamoromda thajabi apa pawma ki matungina Kuki militants sina hostage oina phajiluraba naha ani thadokringai sajwa jail lebe Kuki Jau inmate taraga mathoi thadokki haibagi pawledi haibu Kuki jail inmate sing adu state asida thoklibi irang asigi mamang amadi irang manungda tungan case tha sajwa jail rakhibani makoi court na bail piraga satpa yaraba ngaktane hairi irang na maram oiraga satpa ngamhauda badagi makhata na jail lairakpani hairi makoi taraga mathoi ngang nongalamdai pung ani dagi ahum phawbagi manungda Kangpokpi district tamna puraba matung Sarpaimana police station na khusinakibani hairi adumaina makoi sing adu bail thadok libra natragana Susampur district jail transfer tawribra haibagi sap saba pau phangdri makoi taraga mathogi list oigani singnaba masu social media ra saithorakli ningsingba yabri Thobal district gi thoithoi amari thoithoi ba hairiba naha ani asi makoi gi mamanaba ningombam Johnson kawa mamangda Assam Rifles na rescue tawkraba mi asigi New Kaithil Manbi da leiba Assam Rifles ki post da recruitment yaw satmina bada lambi lamangna badigi Kuki khulai paibisuna September 13 ta phajin khibani makoi ahumgi manungda Johnson rescue AR na rescue tawraba matung imung manungda sinarakhibani hairi Atoba pawmana aikhoi maitai sing amatu oina punsin minaduna haurakliba iraibak iramda mamadi isai su singidama kannanaba thaudang lominabagi tangai phadaba leire Robin Manga mitai inat laining amuhana hanjilaktuna amatu oibigi apunba pangal ama sagat minabagi panamda Arambai Tengol 26 unit kaksingna satharakpa nongma panba laibung kabagi thoram ngasi kaksing khulen ibudo khablangba leikaita pangthokre Laibung kabagi thoram aduda Robin Manga khairakpam Public Relation Officer PRO Arambai Tengol General Headquarter Naurem Rajan Mangangsa Thaburel Sanamai Lining Salai Kaksing amasum Moirangthem Brojen Hanagi Kaksing Municipal Council gi Vice Chairman oiramba ahumna mithunglen sing oiduna miyamda wangangki ngasigi thoramga mari leinana Robin Manga khairakpam na hakibada aikhoi maitai singasi amaga punsin minaduna haurakliba isai susingi dama iraibak iramda masi kanminaram batangai padabale aikhoi gi apunbagi sakta madu sagat minaba aikoina laibung ka banatragana khana nainabagi mifam pangthokpa si yamna maruwai haina sipungtoki thauram maduga mari leinana Naurem Rajan Mangang san hai aikhoi gi inat laining mang tharakpana ngasi aikoi awab kudong thiba si mayunaribani maram asina aikoina aikoigi inat lainingda hanjinduna aikoigi apunba ama sagatminaduna apunbagi thauna do utminabagi matam yaure
ꯑꯩꯈꯣꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞ ꯃꯥꯡꯈꯤꯕ ꯇꯥꯕꯅꯤ ꯏꯐꯨꯔꯨꯞꯄꯨ ꯀꯟꯖꯅꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯅꯤꯡ ꯂꯤꯛꯂꯝꯗ ꯍꯟꯖꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯟꯅ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯚꯥꯏꯁ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯕ꯭ꯔꯣꯖꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯑꯃꯒꯤꯗꯃꯛ ꯊꯥ ꯑꯃꯗ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯈꯛꯇꯗ ꯄꯨꯟꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯄꯨꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯀꯛꯆꯤꯡꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡꯗꯒꯤ ꯊꯥꯒꯤ ꯁꯦꯟꯈꯥꯏ खाइखꯠꯅꯕꯒꯤ ꯊꯧꯗꯥꯡ ꯑꯃ ꯂꯧꯃꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 26 ꯌꯨꯅꯤꯠ ꯀꯛꯆꯤꯡꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃ ꯄꯥꯟꯕ ꯂꯩꯀꯣꯏ काबꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯄꯗ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯅꯤꯠ ꯑꯁꯤꯒꯤ ꯇꯦꯡꯒꯣꯜꯂꯣꯏ ꯌꯨꯝꯅꯥꯝ ꯃꯥꯏꯀꯦꯜ ꯏꯔꯦꯡꯕꯟ ꯁꯕ ꯂꯩꯀꯥꯏꯗ ꯂꯩꯕꯒꯤ ꯃꯐꯝꯗꯁꯨ ꯃꯤꯅꯤꯠ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯛꯆꯤꯡ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯐꯝꯅꯈꯤꯗꯦ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯗꯨꯅ ꯑꯃꯗꯤ ꯄꯣꯠꯐꯝ ꯐꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯤ ꯐꯥꯔꯒ ꯁꯥꯅꯕ ꯗ꯭ꯔꯃꯥ ꯃꯥꯏ ꯄꯥꯛꯄ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯆꯤꯟ ꯀꯨꯀꯤ ꯖꯧ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯗꯥꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯂꯣꯡꯒꯤ ꯃꯅꯨꯡꯆꯟꯅ ꯃꯤ ꯐꯥꯔꯒ ꯁꯥꯅꯕ ꯗ꯭ꯔꯃꯥꯒꯤ ꯇꯥꯡꯀꯛ ꯑꯃ ꯉꯁꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯤ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯤꯑꯣꯔꯤꯁꯤꯡꯒ ꯁꯤꯟꯅꯕꯒꯤ ꯗ꯭ꯔꯃꯥꯒꯤ ꯇꯥꯡꯀꯛ ꯃꯥꯏ ꯄꯥꯛꯈꯤꯕꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯝꯕ ꯗ꯭ꯔꯃꯥꯒꯤ ꯇꯥꯡꯀꯛ ꯑꯃ ꯆꯠꯊꯔꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯇꯥꯏ ꯂꯣꯏꯅꯅ ꯃꯤꯇꯩꯁꯤꯡꯕꯨ ꯍꯤꯡꯁꯥ ꯌꯩꯇꯝꯕꯁꯤꯡꯒꯤ ꯈꯌꯥꯠꯅꯨꯡꯗ ꯇꯥꯍꯟꯗꯅꯕ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯅ ꯃꯤ ꯐꯥꯔꯒ ꯆꯠꯊꯔꯛꯄ ꯗ꯭ꯔꯃꯥ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯅꯧꯕ ꯗ꯭ꯔꯃꯥ ꯀꯌꯥ ꯆꯠꯊꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯈꯝ ꯊꯦꯡꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯈꯤꯕ ꯅꯨꯃꯤꯠ 500ꯅꯤ ꯁꯨꯔꯛꯂꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯀꯌꯥ ꯑꯃꯅ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯒꯤ ꯌꯨꯝ ꯑꯃꯗꯤ ꯂꯥꯏꯁꯪ ꯀꯌꯥ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯃꯤꯇꯩ ꯀꯌꯥ ꯃꯔꯝꯗꯝꯗ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯉꯥꯛꯅ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯗꯤ ꯈꯪꯅ ꯆꯥꯅꯕꯁꯤꯡꯒꯤ ꯌꯨꯝ ꯑꯁꯥꯟꯕ ꯌꯨꯝꯅꯆꯤꯡꯕꯁꯤꯡꯗ ꯃꯤꯑꯣꯏ 50,000 ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯂꯩꯇꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯍꯥ ꯑꯍꯨꯝ ꯅꯤꯉꯣꯝꯕꯝ ꯖꯣꯟꯁꯟ ꯑꯣꯏꯅꯥꯝ ꯊꯣꯏꯊꯣꯏ ꯑꯃꯁꯨꯡ ꯊꯣꯛꯁꯣꯝ ꯊꯣꯏꯊꯣꯏꯕ ꯑꯥꯔꯃꯤꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯎꯕ ꯆꯠꯈꯤꯕꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯕꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯣꯟꯁꯟ ꯍꯥꯟꯅ ꯊꯥꯗꯣꯛꯂꯒ ꯑꯅꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯍꯧꯈꯤꯕ ꯑꯗꯨ ꯊꯥꯗꯣꯛꯅꯕ JAC ꯁꯦꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯅꯅꯕ ꯑꯃꯗꯤ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯍꯥ ꯑꯅꯤ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯂꯩꯔꯛꯈꯤꯕꯗꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯍꯥ ꯑꯅꯤ ꯑꯗꯨ ꯇꯤꯑꯣꯔꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯅꯍꯥ ꯑꯅꯤ ꯊꯥꯗꯣꯛꯅꯕ ꯂꯩꯉꯥꯛꯇ ꯇꯧꯔꯛꯈꯤꯕ ꯗꯤꯃꯥꯟꯁꯤꯡꯗꯤ ꯀꯩꯁꯨꯝꯁꯪꯗ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯍꯥꯡꯕ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯇꯥꯏꯅꯕ ꯃꯐꯝꯗ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯠ ꯑꯃ ꯍꯥꯡꯕ ꯍꯥꯏꯕꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯗꯒꯤ ꯅꯍꯥ ꯑꯅꯤ ꯑꯗꯨ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯇꯤꯑꯣꯔꯤꯁꯤꯡꯅ ꯃꯤ ꯐꯥꯕ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯈꯝ ꯊꯦꯡꯕ ꯄꯥꯛꯇꯛ ꯃꯤꯍꯥꯠ ꯖꯦꯅꯣꯁꯥꯏꯠ ꯆꯠꯊꯔꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯐꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕ ꯃꯥꯏꯀꯩꯗ ꯄꯨꯅꯤꯡꯕ ꯃꯑꯣꯡꯗ ꯄꯨꯕꯒꯤ ꯊꯧꯑꯣꯡꯅꯤ ꯃꯤꯇꯩ ꯅꯍꯥ ꯑꯁꯤ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟꯒꯤ ꯁꯔꯨꯛ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯕ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯅꯤꯄꯨꯔ ꯃꯁꯦ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯝꯕꯒꯤ ꯗꯤꯃꯥꯟ ꯑꯗꯨꯁꯨ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩꯗ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯥꯏꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤ ꯖꯧ ꯅꯥꯔꯀꯣ ꯇꯤꯑꯣꯔꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯂꯝꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯁꯨꯛꯂꯤ ꯄꯥꯏꯔꯤꯕ BJPꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛꯅ ꯈꯪꯁꯤꯟꯅꯗꯕ ꯃꯑꯣꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤꯕꯨ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯂꯩꯔꯛꯈꯤꯕ ꯅꯨꯃꯤꯠ 500ꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯤ ꯇꯤꯑꯣꯔꯤꯁꯤꯡ ꯑꯁꯤꯅ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛꯇ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯕ ꯑꯁꯥꯟꯕ ꯃꯈꯜꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛꯅ ꯀꯨꯀꯤꯁꯤꯡꯅ ꯗ꯭ꯔꯣꯟꯗꯒꯤ ꯕꯣꯝ ꯊꯥꯗꯕ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯀꯥꯞꯄ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯂꯩꯕꯥꯛꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯦꯠꯋꯥꯔꯛ ꯐꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕ ꯑꯃꯗꯤ
ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕꯁꯤꯡꯗꯨ ꯀꯨꯞꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩ ꯃꯤꯌꯥꯝꯕꯨ ꯚꯤꯛꯇꯤꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡꯅꯤ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯟꯈꯠꯇꯨꯅ ꯑꯔꯥꯟꯕ ꯋꯥꯐꯝꯕꯨ ꯑꯆꯨꯝꯕ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯀꯟꯈꯠꯄ ꯑꯃꯗꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯋꯥꯍꯪ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯐꯣꯔꯦꯅꯔꯁꯤꯡ ꯀꯨꯀꯤ ꯖꯧ ꯇꯦꯔꯣꯔꯤꯁꯁꯤꯡ ꯁꯧꯒꯠꯄꯒꯤ ꯃꯍꯨꯠ ꯅꯁꯥꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯕꯗꯤ ꯃꯗꯨꯒꯤ ꯄꯣꯂꯣꯏꯗ ꯑꯐꯕ ꯐꯜ ꯐꯪꯒꯅꯤ ꯊꯥꯖꯗꯦ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯗꯤꯃꯥꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯗꯨ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛ ꯁꯦꯟꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯅꯤ ꯂꯣꯒꯤ ꯃꯊꯛꯇ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯩꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯇꯨꯅ ꯅꯤꯌꯣꯝ ꯀꯥꯏꯅ ꯍꯥꯏꯋꯦꯗꯒꯤ ꯁꯦꯜ ꯈꯥꯏꯔꯤꯕꯁꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯑꯣꯛꯇꯣꯕꯔ 9ꯗꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯒꯅꯤ ꯑꯟꯇꯝ ꯑꯥꯏꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯀꯃꯤꯇꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯛ ꯑꯃꯗꯤ ꯍꯥꯏꯋꯦ ꯆꯦꯛ ꯄꯣꯏꯟꯠꯁꯤꯡꯗ ꯃꯔꯝ ꯆꯥꯗꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯑꯣꯜ ꯅꯥꯒꯥ ꯇ꯭ꯔꯦꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯇꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯅꯤꯌꯣꯝ ꯀꯥꯏꯅ ꯀꯣꯇꯨꯅ ꯂꯝꯕꯤꯗꯒꯤ ꯁꯦꯜ ꯈꯥꯏꯔꯤꯕꯁꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯑꯣꯜ ꯅꯥꯒꯥ ꯇ꯭ꯔꯦꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯇꯝꯅ ꯑꯣꯛꯇꯣꯕꯔ 9ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯁꯦꯅꯥꯄꯇꯤ ꯇꯨ ꯏꯝꯐꯥꯜ ꯂꯝꯕꯤ ꯑꯁꯤ ꯏꯟꯗꯤꯐꯥꯏꯅꯥꯏꯠ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯒꯅꯤ ꯍꯥꯏꯗꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ